Pahalgam Terror Attack na maram oiraga India amasung Pakistan anigi marakta Ungkhatnabagi chang wangkhatlakliba asigi Matangda United Nations Security Council da close consultation ama Pangthoklagani hairi. NDTV ki report amana hai lebak tara mangana saba Security Council asigi non-permanent member ama oiriba Pakistan ge Foreign Office na phongdorakpagi matung ina Pahalgam Terror Attack ki matungda India na Indus Water Treaty suspend tawkiba yauna tongan ba regional development singi matangda UN da paudamgani hairi. Security Council asida China, France, Russia, UK amati US na permanent member oina yauri aduga Algeria, Denmark, Greece, Guyana, Pakistan, Panama, South Korea, Sierra Leone, Slovenia, Somalia, non-permanent member oina yauri. Council asigi presidency ga Greece na tha asigi aroiba saruk fauba pairibani. Pahalgam Terror Attack na maram oiraga lebak anigi marakta chang na Ungkhatnakliba asigi matangda palladuna Greece ke permanent representative amasung tha asigi UN Security Council ke President Ambassador Evangelos Sekris na hai Mafam ama hektada chatharakpa terrorism ge thawong khudingmak condemn tawi adum oinamak hause akhanaba meeting changadoriba ase lebak anigi marakta Ungkhatnaba hengalakpa asige matangdani haina mahakna haiki Ningsing bayabadi India na Pakistan da cross border terrorism chathai haibage mara siradna Indus Water Treaty suspend tokimani chayol amarongi mamangdasu Pakistan ga Global Forum ase Lana Siznaduna Amadi Yumpam Yaudaba propaganda kaya chataduna India da Maral kaya sire haiduna United Nations da Indiana Jacksonwa Thamkiba Laikrabani.